Mamang thagi Taranipanda Khangabok Sorok Wangmadagi Kim Educational Society gi founder Th Ibomcha Singh habu UNLF Koireng group na fakhraga asiba hakchang oina fangkhibadagi Chennabani Haiba machanupa Th Bhupendra Singh habu Manipur Police na fakhibada JAC amadi Khangabok ki miyam na Apenba Fongdoknakhre.Joint Action Committee Against Ransom and Brutal Killing of Th Ibomcha na sinduna Khangabok New Market ta miyam gi oiba mifam ama famkhre mifam aduda saruk yakiba JAC gi member Moitangthem Modhusudon na Fongdokrakpada JAC amadi miyam na mihatpa faduna matik chaba thabak laukhatpinaba government ta taknaduna lakhi Lengak na thokdok asida haktengnana chenare hairiba laikhidraba Ibomcha gi machanupa Th Bhupendra Singh habu Singjamei Police Station gi case asigi IO na luchingba team amana yamna haisingna Mumbai dagi fare hairiba asi yamna nungaijai thokdok asigi matangda Chief Minister N.Biren Singh haga JAC ka yanakiba adubu thabakta onthokpa haurakpagi damakta Chief Minister amasung JAC bu guide tawbiriba Thokchom Jadumani Singh Singjamei SP gi SDPO su oiriba case asigi IO K Sunderbala Devi amadi SP Imphal West ki pautak matung inna O.C.Singjamei Inspector M.Conqueror Singh amadi SI S.Robert Singh ga loinana yamna haisingna athuba matamda justice fanghanaba hotnabibagi damakta thagachari haiki mahakna makhata na haikibada mifam asida warep kaya su lauki warep Singh adudi mapa hatpada chenariba Th Bhupendra Singh aingi oiba chapchaba dandi miyam khangna pigadabani loinana mihat asida Chennabani Singh amadi mangonda conspiracy tawbasingsu athuba matamda fagadabani Bhupendra Singh Khangabok village da amuk khanna khongdaba yahandaba Khangabok tagi mapunsi chupa tanthokpa loinana mahakpu changjafam piramba singsu mahaka chapmanaba dandi piba government amadi atay na laikhidraba Ibomcha Singh gi dependent family singbu makhatana maikai amatadagi disturbance piraktanaba thabak laukhatpiba Miyamgi Chief Minister N.Biren Singh na Biri families amasung JAC da thajaba pibikiba compensation matik chana pibiba amasung leihoriba machanupa anida government ki oiba chanaba thabak amamam pibigani haikiba adu tangai fadana awaba taraba imung asigi yengbiduna thabakta onthokhanba warep Singh asi government amadi atay mari leinaba singna laikhidraba Ibomcha gi awaba taraba imungi yengbiduna thabak laukhat pinaba haijaba haiba warep Singh yauri haiki Amaramda Th Ibomcha na laikhidabada Voluntary Educational Development Social and Cultural Organization VETSCO Khangabok na awaba Fongdokrakli mahakna Khangabok khungangi damakta tawbiramba singthabagi loiba nairaroi amasung mahakna laikhidaba asi Khangabok khungang asigi oinadi yamna chauna mangjabani loinana imung manungi awabadasu VETSCO na saruk yajari haina press thadorakpa cherol amana hairi Honorable Chief Minister na mahakna pikiba instruction gi matungina yamna thuna koigi asiba aibadi asigi akoi justice fangana bohonar progloina chenariba Bhupen Singh phaba ngamkhiba asigi damukta da thoidoi dongna Honorable Chief Minister bo akoi hanja yamna thangai sengna Manipur gi akoi Chief Minister sibo akoi thagachabo khongjari JC na lemhori basing chenaba sing phabi yu haidana akoi amukha tana akoi demand tawri ngasi akoi na taner warep sing marakta akoi mayanu komdo thamjege mapa hatpada chenariba Shri Bhupen Singh chap chaba dandi miyam khangna pigadabani si number 1 ekoi gi agenda ni loinana masida chenariba amadi mangonda conspiracy tawbasing adusu athu matamda phaduna miyam khangna akan bechara pigadabani ani subada Bhupendra Singh Khangabok village sida amuk handa ekoi Khangabok village dagi tanthokpa haibadi hakchang yadaba haiba warep se ekoi prajana lore adu loinana Makpo karigumba kanda changjafam piramba miyosing adusu mangonda phangliba dandi adumak ekoi prajana piba haidana simbasu laujare